ꯉꯥꯏꯍꯥꯛ ꯀꯥꯞꯂꯨꯔꯕ ꯃꯇꯨꯡ ꯑꯗꯨꯃꯛ ꯍꯟꯅꯔꯛꯂꯤ꯫ ꯂꯟꯊꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯔꯕꯁꯨ ꯃꯌꯨꯝ ꯍꯜꯂꯛꯂꯒꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯈꯟꯕꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯕꯅꯤ꯫ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯁꯤꯜꯍꯩꯕꯤ ꯃꯕꯥꯅꯤ ꯊꯣꯡꯒꯥꯜꯗ ꯀꯨꯝꯍꯧꯔꯤ꯫ ꯕꯤꯃꯣꯂꯥꯗꯤ ꯉꯁꯥꯏꯅ ꯍꯟꯈ꯭ꯔꯕꯅꯤ꯫ ꯁꯤꯜꯍꯩꯕꯤꯅ "ꯑꯩ ꯊꯤꯟꯖꯤꯟꯕꯤꯌꯨꯔꯣ?" ꯂꯟꯊꯣꯏꯅ ꯑꯃꯨꯛ "ꯌꯥꯔꯦꯗ, ꯑꯩ ꯁꯨꯝ ꯆꯪꯈ꯭ꯔꯒꯦ." ꯃꯥꯅ ꯀꯤꯅ ꯆꯪꯉꯛꯄꯗ ꯃꯥꯡꯒꯣꯟꯗ ꯁꯅꯥꯍꯟꯕꯤꯒꯤ ꯅꯨꯄꯥ ꯃꯥꯒꯤ ꯅꯃꯥꯝ ꯑꯗꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯅꯤ ꯍꯦꯛ ꯇꯥꯖꯩ꯫ ꯁꯅꯥꯍꯟꯕꯤꯅ ꯁꯅꯥꯍꯟꯕꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯥꯃ ꯑꯃꯨꯖꯥꯎꯅꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯃꯌꯨꯝꯗ ꯂꯩꯍꯧꯕ ꯃꯆꯥꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯟꯊꯣꯏꯕꯨ ꯁꯅꯥꯍꯟꯕꯤꯅ ꯆꯩ ꯉꯥꯡꯕ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯃꯥꯏꯊꯣꯡ ꯑꯅꯤ ꯂꯣꯡꯕ ꯁꯅꯥꯍꯟꯕꯤꯅꯤ, ꯑꯃꯨꯖꯥꯎꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯟꯅꯔꯨꯕ ꯇꯟꯕꯅ ꯈꯪꯉꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯄꯅꯤ꯫ ꯃꯅꯦꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯂꯟꯊꯣꯏ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯇꯧꯒꯗꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯁꯠ-ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯃꯨꯖꯥꯎ ꯆꯥ ꯊꯛꯅ ꯊꯛꯅ ꯍꯥꯏꯔꯛꯏ, "ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯤꯗꯤ ꯃꯅꯦ, ꯅꯪꯅ ꯆꯥꯛ ꯈꯔ ꯊꯣꯡꯉꯨꯍꯩ꯫ ꯅꯪꯅ ꯊꯣꯡꯕ ꯉꯥꯒꯗꯣ ꯆꯥꯗꯕ ꯀꯨꯏꯔꯦꯗꯅ ꯉꯥꯁꯦ ꯂꯩꯔꯛꯏꯅꯤꯅꯦꯍꯩ." ꯁꯅꯥꯍꯟꯕꯤ ꯇꯧꯁꯤꯟꯅꯗ ꯌꯥꯗꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯣꯏ ꯃꯥꯃꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯤꯔꯕꯗꯤ ꯊꯣꯡꯕ ꯇꯥꯔꯦꯗꯅ꯫ ꯏꯕꯦꯝꯃꯅ ꯊꯣꯡꯍꯜꯂꯤꯗꯨꯕꯨꯗꯤꯅꯦ, ꯃꯥꯁꯨ ꯅꯣꯡꯃ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯧꯔꯤꯕꯅꯤꯅꯅꯦ, ꯍꯩꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯊꯣꯡꯍꯜꯂꯤꯕꯅꯤ." ꯂꯟꯊꯣꯏ ꯇꯨꯂꯁꯤꯈꯣꯡ ꯑꯗꯨꯗ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯄ ꯂꯣꯏꯔꯒ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯥꯃ, ꯑꯩꯒꯤ ꯐꯣꯔꯝ ꯐꯤꯜꯑꯞꯀꯤ ꯂꯥꯁ ꯗꯦꯠꯇꯣ ꯀꯨꯏꯗ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ?" "ꯀꯌꯥꯅꯣꯅꯦ ꯆꯪꯅꯤ ꯍꯥꯏꯔꯤꯕꯣ?" 4 ꯂꯩꯔꯗꯤ ꯌꯥꯔꯅꯤ. ꯑꯩꯉꯣꯟꯗ ꯈꯔꯕꯨꯗꯤ ꯂꯩꯌꯦꯕ. ꯑꯗꯣ ꯍꯦꯜꯂꯝꯃꯁꯨ ꯋꯥꯠꯂꯝꯃꯁꯨ ꯑꯗꯨꯅ ꯁꯨꯝ ꯃꯦꯟꯅꯔꯒꯦ." ꯁꯅꯥꯍꯟꯕꯤ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡ, ꯋꯥ ꯉꯥꯡꯉꯨꯕꯗꯤ ꯌꯥꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯂꯟꯊꯣꯏꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯍꯧꯔꯤꯕꯅꯤ꯫ ꯑꯃꯨꯖꯥꯎ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇꯒꯤ ꯋꯥꯂꯦꯠ ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯁꯦ 3ꯁꯦ ꯍꯥꯟꯅ ꯊꯝꯖꯜꯂꯣꯀꯣ, ꯍꯌꯦꯡ ꯑꯃ ꯄꯤꯔꯒꯦ. ꯑꯗꯨꯒꯅꯦ, ꯅꯍꯩꯗꯗꯤ ꯅꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯧꯀꯣ. ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕꯒꯅꯦ ꯃꯥꯁꯇꯔꯒ ꯇꯧꯈꯤꯗꯣꯏꯅꯤ. ꯅꯌꯨꯝꯒ ꯉꯟꯅ ꯄꯥꯟꯕ ꯌꯥꯈꯤꯔꯣꯏꯀꯣ." "ꯍꯣꯏ ꯃꯥꯃ, ꯑꯩꯅ ꯊꯕꯛꯀ ꯇꯧꯔꯒꯅꯦ ꯃꯥꯃ ꯍꯣꯏ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ." "ꯍꯣꯏꯅꯦꯍꯦ, ꯏꯃꯧꯅ ꯐꯪꯉꯛꯄ ꯇꯣꯂꯣꯞꯅꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯗꯧꯔꯤꯅꯤ." ꯂꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯅꯥꯍꯟꯕꯤꯗꯤ ꯁꯞꯇ꯭ꯔ ꯑꯃꯒ ꯏꯁꯧ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ, ꯑꯉꯥꯡꯅꯦꯅ ꯏꯔꯨ ꯍꯦꯛ ꯂꯨꯔꯗꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ. ꯃꯁꯤꯗꯩꯁꯤꯗꯅꯦ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯤꯅ ꯃꯊꯣꯏ ꯍꯥꯞꯄꯤꯔꯤꯅꯤꯗꯣ. ꯑꯩꯈꯣꯏꯅ ꯉꯥꯡꯂꯨ ꯁꯛꯂꯨꯕꯒꯗꯤꯅꯦ ꯌꯥꯕ ꯅꯠꯇꯦ. ꯑꯩꯈꯣꯏꯗꯤꯅꯦ ꯁꯩꯗꯥꯡꯉꯒ ꯂꯩꯕꯅꯤꯗꯅ. ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯁꯨ ꯉꯥꯡꯖꯗ꯭ꯔꯦ." ꯑꯃꯨꯖꯥꯎꯅ ꯑꯃꯨꯛ, "ꯁꯅꯥꯍꯟꯕꯤ, ꯑꯩꯁꯦ ꯃꯤꯅꯤꯅꯦꯍꯩ. ꯀꯅꯥꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯏ. ꯑꯩꯈꯣꯏꯒꯤꯅꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯏꯆꯦꯒ ꯏꯕꯥꯏꯒꯗꯅꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯈꯤꯕꯅꯤ. ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯒꯨꯟꯗꯣ ꯈꯔꯁꯨ ꯆꯦꯜꯂꯨꯀꯣ. ꯑꯩꯗꯤ ꯍꯣꯠꯅꯈꯤꯅꯤ ꯑꯉꯥꯡ ꯑꯁꯤꯒꯤ. ꯅꯪ ꯉꯝꯃꯒꯅ ꯊꯤꯡꯉꯣꯗꯅ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯖꯥꯎ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯅꯥꯍꯟꯕꯤ ꯁꯥꯎꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯥꯀꯟ ꯑꯃꯗꯅ ꯍꯜꯂꯛꯄꯒ ꯃꯐꯤ ꯃꯔꯣꯜ ꯁꯅꯥ ꯂꯨꯄꯥꯗꯨ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯉꯁꯥꯏ ꯃꯌꯨꯝꯗ ꯑꯋꯥꯏ ꯑꯈꯨꯝ ꯈꯔ ꯇꯧꯅꯔꯛꯄ ꯑꯗꯨ ꯅꯤꯡꯁꯤꯡ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯐꯨꯟꯒꯠꯂꯛꯂꯦ꯫ ꯁꯥꯒꯩ ꯆꯥꯎꯕ ꯁꯪꯒ ꯆꯥꯎꯕꯒꯤ ꯍꯧꯅꯕꯤ ꯑꯃꯅ ꯑꯃ ꯍꯥꯏꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗꯤ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯌꯦꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯂꯦ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯉꯛꯄꯗ ꯉꯥꯏꯖꯔꯤ ꯃꯅꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯆꯥꯎ ꯑꯔꯥꯝ ꯄꯥꯝꯕꯤ ꯑꯗꯨꯅ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯗꯕ ꯃꯈꯩ ꯍꯥꯏꯔꯛꯄ ꯑꯗꯨ, "ꯑꯩꯅ ꯅꯁꯥꯒꯤ ꯆꯥꯅꯕ ꯑꯃ ꯁꯦꯝꯕꯤꯕꯅꯗ ꯌꯥꯗ꯭ꯔꯒ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯍꯦꯟꯅ ꯄꯥꯝꯂꯦ ꯍꯥꯏꯗꯅ ꯆꯠꯂꯤꯕꯅꯤꯅꯦ. ꯍꯨꯏꯕꯨꯗꯣ ꯂꯥꯏ ꯇꯣꯡꯍꯜꯂꯒ ꯑꯃꯥꯡꯕ ꯎꯕꯗ ꯆꯣꯡꯊꯔꯛꯏ ꯍꯥꯏꯗꯣ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗꯀꯣ." ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯇꯣꯝꯕꯤ, ꯃꯐꯝ ꯈꯔ ꯆꯥꯗ꯭ꯔꯦ. ꯋꯥꯔꯤꯗꯣ ꯂꯣꯏꯁꯜꯂꯣꯀꯣ." ꯇꯣꯝꯕꯤ ꯍꯟꯕꯒ ꯅꯠꯇꯦ ꯃꯈꯨꯠꯂꯣ ꯃꯁꯥꯋꯣ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯝꯃ ꯍꯣꯏꯁꯨꯅꯤ. ꯑꯩꯈꯣꯏꯕꯨꯅ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯣ? ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯑꯩ. ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ. ꯅꯆꯥꯅꯨꯄꯤꯁꯦ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯕꯅꯤꯅ." ꯍꯟꯗꯛꯇꯤ ꯌꯥꯡꯒꯣꯏꯁꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯦꯅꯦꯅ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯔꯤꯗꯣ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯅꯤ."
amuk ngangbadi ai ahan na ngangbani haina tumina ta thokduna leibani adubu tumina leire yarani haibagi matagum sungangbadu ti yaro nini gi mamado karam tawrake haibado kaw khramale nungai na punsi chupa leirakpa mi amata napal karoi adubu marak mayada kari karamba selna nungai rapuna khangdaba singsidya adukki matik napal kai haibado nini na ahingba khudam oigedi khanbigano tombidu khumphom khangdrabar khangde tumina leikri aduga chak chawa matamdasu tombi yawrakhidri ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯊꯛꯇ ꯀꯥꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯃꯤꯟ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯪꯁꯤꯔ ꯍꯪꯂꯨꯝꯁꯤꯔ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯐꯝꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯦꯗꯥꯝ ꯀꯧꯔꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯅꯪꯁꯤꯅ ꯑꯩꯒꯤ ꯀꯅꯥ ꯃꯤ ꯈ꯭ꯋꯥꯏꯒꯨꯝꯅ ꯅꯨꯡꯁꯤꯕꯗꯣ ꯌꯥꯎꯗꯅ ꯂꯤꯄꯨꯟꯅꯁꯦ ꯄꯨꯟꯈ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯎꯄꯨꯔꯣꯏꯕ ꯍꯨꯛꯈ꯭ꯔꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯐꯥꯒꯤꯗꯤ ꯅꯠꯇꯦ ꯀꯩꯐꯥꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯈꯦꯠꯅꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯗꯕ ꯑꯃꯒꯨꯝ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯅꯁꯥꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯐꯝꯗꯒꯤ ꯍꯛ ꯇꯥꯜꯂꯛꯀꯅꯨ ꯏꯐꯝꯗꯒꯤꯁꯨ ꯇꯥꯜꯂꯛꯑꯣꯏ ꯍꯥꯏꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯕꯨ ꯆꯃꯝꯅꯕ ꯋꯥꯉꯥꯡ ꯉꯥꯡꯂꯤꯔꯦ ꯆꯨꯝꯃꯤ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯌꯥꯡꯒꯣꯏꯁꯅꯥ ꯅꯤꯡꯁꯤꯡꯂꯤ ꯀꯔꯝꯅꯁꯨ ꯀꯥꯎꯒꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯄꯦꯟꯗꯕ ꯑꯗꯨꯅ ꯃꯍꯥꯛ ꯐꯥꯊꯕ ꯉꯝꯍꯧꯗꯅ ꯉꯥꯡꯈꯤꯕ ꯋꯥꯉꯥꯡꯅꯤ ꯀꯩꯐꯥ ꯄꯟꯊꯔꯝꯗꯦ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯌꯥꯡꯒꯣꯏꯁꯅꯥ ꯀꯥꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ ꯃꯈꯥꯗꯅ ꯍꯤꯌꯥꯏꯁꯅꯥ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯨꯔꯒ ꯇꯩꯊꯣꯛꯅ ꯐꯝꯂꯤꯉꯩ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯃꯨꯊꯤ ꯍꯥꯏꯅ ꯁꯦꯚ ꯇꯧꯕ ꯅꯝꯕꯔꯗꯨꯗꯒꯤ ꯑꯣꯏꯔꯝꯃꯤ ꯑꯁꯤꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯏꯁꯤꯅ ꯐꯠ ꯆꯪꯗꯨꯅ ꯌꯦꯡꯂꯨꯏ ꯑꯁꯨꯝꯅ ꯊꯥꯔꯛꯑꯝꯃꯤ ꯁꯛꯊꯤꯕꯤ ꯀꯩꯅꯣꯝ ꯍꯪꯒꯦ ꯍꯤꯌꯥꯏꯁꯅꯥꯗꯨ ꯃꯦꯁꯦꯖꯇꯨ ꯄ꯭ꯔꯞ ꯍꯜꯂꯤ ꯍꯪꯗ ꯑꯣꯏꯔꯗꯤ ꯁꯠ ꯁꯠ ꯍꯪꯉꯣ ꯋꯥꯀꯣꯏ ꯇꯧꯅꯨꯀꯣ ꯉꯁꯥꯏ ꯄꯔꯄꯜ ꯏꯟꯕꯤ ꯑꯃ ꯌꯥꯎꯕꯗꯣ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯄꯔꯄꯜ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯀꯔꯝꯕꯅꯣ ꯍꯥꯏꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯔꯄꯜꯅꯣ ꯑꯍꯨꯝꯅ ꯌꯥꯎꯔꯤꯗꯣ ꯑꯁ ꯁꯝ ꯌꯥꯝ ꯁꯥꯡꯕ ꯌꯥꯝ ꯋꯥꯡꯕꯗꯣ ꯈꯨꯅꯤꯡ ꯋꯥꯡꯕꯤ ꯇꯣꯡꯗ꯭ꯔꯁꯨ ꯌꯥꯕꯤꯗꯣ ꯏꯁ ꯑꯣꯟꯊꯣꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗ ꯅꯪꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯗꯥ ꯂꯣꯏꯁꯤꯡ ꯑꯩꯁꯦ ꯄꯥꯈꯪꯅꯤꯅꯦ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯔꯒꯦ ꯈꯥꯏ ꯂꯩꯔꯅꯨ ꯈꯪꯉꯗꯤ ꯍꯥꯏꯔꯛꯑꯣ ꯁꯝꯗꯤ ꯑꯅꯤꯃꯛ ꯁꯥꯡꯉꯤ ꯋꯥꯡꯁꯨ ꯑꯅꯤꯃꯛ ꯋꯥꯡꯉꯤ ꯑꯃꯕꯨꯗꯤ ꯁꯝꯁꯨ ꯇꯦꯜꯂꯦ ꯌꯥꯝ ꯋꯥꯡꯕꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯑꯃꯅ ꯅꯥꯎꯕꯤ ꯀꯧꯕꯅꯦ ꯑꯗꯨꯒ ꯑꯃꯅ ꯂꯟꯊꯣꯏ ꯑꯗꯣ ꯂꯟꯊꯣꯏꯒ ꯑꯣꯏꯔꯗꯤ ꯀꯣꯏꯒꯦꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯂꯣꯏꯁꯤꯡꯗꯨ ꯐꯣꯇꯣ ꯑꯃ ꯐꯠ ꯊꯥꯔꯛꯏ ꯀꯔꯝꯕ ꯇꯥꯟꯖꯥꯗ ꯅꯝꯍꯧꯕ ꯐꯣꯇꯣꯅꯣ ꯈꯪꯗꯦ ꯑꯗꯨꯛ ꯍꯩꯅꯁꯨ ꯊꯥꯔꯛꯈ꯭ꯔꯦ ꯍꯤꯌꯥꯏꯁꯅꯥ ꯐꯣꯇꯣꯗꯨ ꯌꯦꯡꯂꯒ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯍꯜꯂꯤ ꯌꯥꯔꯣꯏꯁꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯁꯤꯗꯤ ꯅꯨꯄꯥ ꯐꯪꯗꯗꯅ ꯅꯨꯄꯤ ꯃꯁꯦꯟ ꯑꯣꯏꯅ ꯀꯣꯏꯅꯔꯤꯔꯕ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯄꯤꯔꯒꯦ ꯅꯪꯅꯁꯦ ꯑꯩꯒꯤ ꯌꯥꯅꯕ ꯁꯤꯜꯂꯛꯑꯣ ꯑꯉꯥꯡꯗ ꯏꯔꯥꯡ ꯇꯝꯃꯤꯅ ꯃꯨꯊꯤ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯔꯔꯣꯏ ꯍꯥꯏꯔꯁꯨ ꯑꯩꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯑꯁꯦ ꯌꯥꯅꯕ ꯁꯤꯜꯂꯛꯑꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯗꯥ ꯂꯣꯏꯁꯤꯡ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯃꯥ ꯀꯣꯏꯅꯕ ꯂꯩꯕ꯭ꯔꯥ ꯍꯣꯏ ꯂꯩꯕꯅꯦ ꯉꯁꯥꯏꯗꯒꯤ ꯕꯤꯠ ꯑꯃꯗ ꯍꯪꯉꯝꯕ ꯅꯨꯄꯥꯗꯨ ꯕꯤꯠ ꯈꯪꯍꯟꯍꯟꯈꯤ ꯐꯣꯟ ꯑꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯇꯦꯕꯜꯗ ꯊꯝꯃꯒ ꯇꯤꯡꯈꯠꯇꯅ ꯂꯥꯎꯏ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯂꯣꯏꯁꯤꯡꯅ ꯆꯥꯛꯏ ꯀꯩꯅꯣ ꯀꯌꯥꯝ ꯆꯥꯁꯤꯜꯂꯛꯄꯩꯅꯣ ꯄꯨꯛ ꯆꯥꯛꯏꯔꯣ ꯗꯣꯛꯇꯔ ꯆꯠꯁꯤꯔꯣ ꯅꯄꯥꯁꯨ ꯋꯥꯀꯤꯡ ꯆꯠꯈ꯭ꯔꯦ ꯅꯌꯥꯝꯕꯁꯨ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯑꯁ ꯏꯃꯥ ꯑꯝꯊꯣꯛꯈ꯭ꯔꯣꯆꯣ ꯀꯔꯤꯅꯣ ꯆꯥꯛꯏ ꯍꯥꯏꯔꯒ ꯅꯪꯅ ꯑꯁ ꯏꯃꯥ ꯏꯕꯨꯡꯉꯣ ꯈꯥꯡꯉꯝꯗ꯭ꯔꯕꯣ ꯗꯥꯏꯖꯤꯟ ꯄꯨꯔꯛꯎꯔꯥ ꯗꯥꯏꯖꯤꯟ ꯅꯠꯇꯦ ꯏꯃꯥ ꯅꯨꯄꯤ ꯄꯨꯔꯛꯑꯣ ꯅꯨꯄꯤ ꯄꯥꯈꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯒ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯍꯩ ꯃꯍꯥꯁꯤ ꯒꯩꯖꯟ ꯂꯣꯏꯖꯤꯡꯗꯨ ꯈꯪꯅꯣꯡ ꯅꯣꯛꯈꯠꯂꯛꯏ ꯆꯨꯝꯃꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯃꯅꯨꯡ ꯀꯟꯕ ꯀꯟꯕꯤ ꯉꯥꯛꯇꯅꯤ ꯃꯄꯨ ꯃꯥꯅ ꯆꯥꯅꯅ ꯁꯦꯝꯂꯛꯄꯅꯤ ꯑꯃꯁꯨ ꯍꯟꯗꯦ ꯑꯃꯁꯨ ꯇꯥꯗꯦ ꯆꯞ ꯃꯥꯟꯅꯕ ꯃꯆꯠꯅꯤ ꯑꯗꯨꯅꯕꯨ ꯑꯃꯅꯁꯨ ꯅꯦꯝꯊꯒꯦ ꯅꯤꯡꯗꯦ ꯑꯃꯅꯁꯨ ꯇꯞꯊꯒꯦ ꯈꯟꯗꯦ ꯅꯨꯃꯤꯠꯇꯒꯤ ꯊꯥ ꯑꯣꯟꯈꯤꯕ ꯈꯪꯍꯧꯗꯦ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯌꯥꯡꯒꯣꯏꯁꯅꯥ ꯌꯨꯝꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯀꯔꯤꯃꯠꯇ ꯍꯥꯏꯅꯕ ꯇꯧꯗꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯩ ꯉꯁꯤꯗꯒꯤ ꯑꯣꯐꯤꯁ ꯑꯃꯨꯛ ꯀꯥꯕ ꯍꯧꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯌꯨꯝꯗꯒꯤ ꯑꯗꯨꯃꯛ ꯇꯧꯕꯅꯤ ꯑꯌꯨꯛꯇ ꯊꯣꯡꯅꯅꯕ ꯑꯦꯟꯁꯥꯡ ꯉꯔꯥꯡꯅ ꯁꯦꯝꯗꯣꯛꯇꯨꯅ ꯐ꯭ꯔꯤꯖꯇ ꯍꯥꯞꯇꯨꯅ ꯊꯝꯂꯝꯂꯕꯅꯤ ꯑꯌꯨꯛꯇ ꯋꯥꯗꯅꯕ ꯍꯥꯏꯗꯨꯅ ꯊꯣꯏꯅ ꯋꯥꯔꯨꯕꯒꯤꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ
ꯃꯥꯅ ꯑꯌꯨꯛꯇ ꯇꯧꯕꯗ ꯃꯇꯝ ꯆꯪꯕꯒꯤꯅꯤ ꯃꯥꯅ ꯄꯥꯐꯔ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯅꯦꯝꯅ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣꯐꯤꯁꯇꯣ ꯉꯁꯤꯗꯒꯤ ꯀꯥꯔꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯅꯦꯍꯦ ꯌꯥꯔꯅꯤꯗ ꯃꯃꯥ ꯁꯤꯅ ꯂꯣꯏꯔꯦ ꯆꯠꯂꯣ ꯏꯃꯥ ꯇꯥꯍꯧꯔꯒꯦꯀꯣ ꯌꯥꯡꯒꯣꯏꯁꯅꯥ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯂꯤ ꯃꯥꯅ ꯀꯥꯈꯠꯂꯛꯄꯗ ꯀꯩꯐꯥꯗꯣ ꯐꯨꯔꯤꯠ ꯏꯁꯇ꯭ꯔꯤ ꯇꯛꯇꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯥꯏꯅꯣ ꯏꯁꯇ꯭ꯔꯤꯗꯣ ꯑꯩ ꯇꯛꯄꯤꯔꯒꯦ ꯀꯔꯝꯕ ꯂꯤꯠꯀꯦ ꯍꯥꯏꯅꯣ ꯀꯩꯐꯥꯅ ꯑꯃꯨꯛ ꯌꯥꯔꯦ ꯑꯩ ꯁꯨꯝ ꯇꯧꯖꯔꯒꯦ ꯆꯥꯅꯅ ꯏꯕꯥꯅꯤꯁꯦ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯅꯗꯕꯤ ꯂꯩꯔꯁꯦ ꯍꯥꯏꯔꯤꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯣꯔꯥ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯗ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯆꯠꯅꯤꯡꯉꯁꯨ ꯆꯠꯈꯤꯕ ꯌꯥꯅꯤ ꯑꯩꯅꯕꯨ ꯀꯩ ꯑꯣꯏꯗꯅ ꯊꯤꯡꯉꯨꯗꯣꯏꯅꯣ ꯇꯁꯦꯡꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯃꯥꯡꯗꯁꯨ ꯁꯨꯛꯂꯦꯞ ꯂꯦꯞꯂꯛꯑꯅꯨ ꯍꯥꯏꯔꯤꯔꯥ ꯅꯪꯒꯤ ꯐꯨꯔꯤꯠꯁꯦ ꯑꯩꯅ ꯏꯁꯇ꯭ꯔꯤ ꯌꯥꯝ ꯇꯛꯅꯤꯡꯂꯨꯕꯩ ꯋꯥ ꯅꯠꯇꯦ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯏꯆꯟꯗꯣ ꯊꯣꯛ ꯀꯥꯈꯠꯂꯛꯑꯗꯤ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯁꯅꯥꯅ ꯁꯥꯕ ꯐꯨꯔꯤꯠꯇꯨ ꯉꯥꯏꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯂꯤꯛꯈ꯭ꯔꯦ ꯀꯩꯐꯥꯗꯨ ꯌꯥꯝꯅ ꯉꯥꯡꯅꯕ ꯇꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯌꯥꯡꯒꯣꯏꯁꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯄꯥꯗꯨꯅ ꯐꯝꯃꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯏꯁꯇ꯭ꯔꯤ ꯇꯛꯄ ꯂꯣꯏꯗꯕ ꯑꯗꯨ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯩ ꯃꯅꯤꯡ ꯃꯃꯥꯡ ꯈꯨꯗꯥꯡ ꯀꯣꯂꯔ ꯃꯁꯤꯅꯆꯤꯡꯕ ꯅꯤꯡꯊꯤꯅ ꯇꯛꯄ ꯂꯣꯏꯔꯒ ꯍꯦꯡꯒꯔ ꯑꯃꯗ ꯍꯥꯞꯂꯒ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯥ ꯃꯁꯥꯁꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯩ ꯂꯩꯁꯥꯔꯤꯉꯩ ꯐꯤꯖꯣꯜꯒ ꯃꯧ ꯑꯣꯏꯕꯒꯤ ꯐꯤꯖꯣꯜꯒ ꯈꯔ ꯈꯖꯤꯛ ꯈꯦꯠꯅꯔꯛꯂꯤ ꯅꯨꯄꯤꯁꯤ ꯏꯆꯝ ꯆꯝꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯁꯥꯔꯤ ꯑꯃ ꯑꯣꯏꯅ ꯁꯦꯠꯂꯤ ꯑꯗꯨꯒ ꯁꯝ ꯑꯗꯨꯅ ꯄꯨꯂꯞ ꯄꯨꯟꯅ ꯇꯥꯁꯤꯟꯗꯨꯅ ꯁꯝꯕꯨꯟ ꯑꯣꯏꯅ ꯄꯨꯜꯂꯤ ꯘꯔꯤ ꯑꯃ ꯕ꯭ꯔꯦꯁꯂꯦꯠ ꯑꯃ ꯁꯤꯖꯤꯜꯂꯤ ꯃꯥꯁꯀꯥꯔꯥ ꯇꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗꯅꯤ ꯀꯩꯐꯥ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯉꯁꯥꯏꯒꯤ ꯐꯨꯔꯤꯠꯇꯨ ꯅꯠꯇꯕ ꯑꯃ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯕꯥꯊꯔꯨꯝꯗ ꯆꯪꯈꯤꯕ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯄꯒ ꯌꯦꯡꯗꯨꯅ ꯂꯩ ꯃꯤꯀꯨꯞ ꯐꯥꯗꯤ ꯈꯨꯗꯥꯡꯒꯤ ꯈꯨꯗꯥꯝ ꯑꯗꯨ ꯄꯥꯟꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯔꯦ ꯋꯥ ꯉꯥꯡꯗ ꯕꯦꯒ ꯑꯗꯨ ꯄꯥꯏꯔꯒ ꯊꯨꯅ ꯊꯣꯛꯈꯤ ꯁ꯭ꯇꯤꯌꯔ ꯀꯨꯝꯅ ꯌꯥꯡꯒꯣꯏꯁꯅꯥ ꯑꯗꯨ ꯃꯊꯟꯇꯁꯨ ꯁꯣꯜꯂꯤ ꯊꯣꯏꯅ ꯂꯤꯠꯂꯣꯏꯅ ꯂꯤꯠꯇ꯭ꯔꯤꯅꯦꯕ ꯈꯔ ꯅꯨꯡꯁꯤꯕꯤꯒꯦ ꯇꯧꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯄꯗ ꯃꯅꯦꯝ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯉꯥꯏꯅꯔꯨꯕ ꯇꯧꯗꯅ ꯀꯣꯂꯨꯞꯇꯒꯤ ꯕꯥꯎꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯆꯥꯛ ꯈꯔ ꯀꯣꯠꯂꯒ ꯑꯦꯟꯁꯥꯡ ꯑꯗꯨꯁꯨ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯒ ꯆꯥꯕ ꯍꯧꯕꯒ ꯀꯩꯐꯥꯁꯨ ꯀꯨꯝꯂꯛꯏ ꯆꯥꯛ ꯆꯥꯔꯝꯕꯗꯨꯗ ꯀꯩꯐꯥ ꯆꯪꯂꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯑꯣꯟꯈꯠꯇꯨꯅꯗꯤ ꯌꯦꯡꯂꯛꯏ ꯀꯩꯐꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯁꯥꯅ ꯈꯥꯏꯖꯔꯒ ꯃꯥꯁꯨ ꯊꯨꯅ ꯆꯥꯅꯕ ꯍꯣꯠꯅꯩ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯃꯤ ꯌꯦꯡꯉꯔꯣꯏ ꯍꯥꯏꯔꯕꯁꯨ ꯌꯦꯡꯅꯤꯡꯕ ꯅꯨꯡꯁꯤꯔꯔꯣꯏ ꯍꯥꯏꯔꯁꯨ ꯅꯨꯡꯁꯤꯔꯣꯏꯒꯦ ꯉꯝꯗꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯂꯨꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯅꯛꯅ ꯂꯩꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯞꯅꯔꯤꯕ ꯑꯁꯨꯝꯅ ꯑꯁꯨꯝ ꯑꯣꯏꯔꯤꯗꯔꯥ ꯃꯔꯤ ꯑꯁꯤꯕꯨ ꯀꯔꯤ ꯀꯔꯝꯕ ꯎꯄꯥꯏ ꯇꯧꯗꯨꯅ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯈꯅꯤ ꯐꯪꯉꯔꯣꯏꯗ꯭ꯔꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯏꯔꯤꯛ ꯑꯃꯠꯇꯁꯨ ꯉꯥꯏꯒꯦ ꯌꯦꯡꯒꯦ ꯃꯇꯝꯗꯣ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯈꯪꯉꯥ ꯍꯥꯏ ꯌꯥꯡꯒꯣꯏꯁꯅꯥꯗꯨ ꯀꯩꯐꯥ ꯍꯧꯒꯠꯈꯤꯗꯨꯅ ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯌꯥꯗꯨꯅ ꯄꯨꯔꯛꯑꯒ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯃꯛꯏ ꯌꯥꯡꯒꯣꯏꯁꯅꯥ ꯍꯧꯒꯠꯈ꯭ꯔꯒ ꯃꯁꯥ ꯃꯊꯟꯇ ꯌꯥꯖꯗꯨꯅ ꯊꯛꯏ ꯑꯗꯨꯒ ꯆꯥꯕ ꯂꯣꯏꯔꯕ ꯕꯥꯎꯜ ꯑꯗꯨꯒ ꯒ꯭ꯂꯥꯁ ꯑꯗꯨꯒ ꯐꯦꯡꯗꯣꯛꯇꯨꯅ ꯕꯦꯒ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯀꯩꯐꯥꯗꯤ ꯀꯔꯤꯅꯣ ꯈꯟꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯍꯧꯏ ꯅꯨꯄꯤ ꯑꯁꯤꯅ ꯁꯥꯎꯕꯒꯤ ꯃꯔꯝ ꯃꯥ ꯈꯪꯗꯦ ꯈꯟꯖꯜꯂꯨꯗꯤ ꯃꯥꯅ ꯏꯁꯇ꯭ꯔꯤ ꯇꯛꯄ ꯐꯨꯔꯤꯠꯇꯨ ꯂꯤꯠꯇꯕꯒꯤ ꯑꯁꯨꯛ ꯁꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯤꯠꯂꯣ ꯌꯥꯎꯅ ꯂꯤꯠꯈꯤꯗꯕꯁꯨ ꯅꯠꯇꯦ ꯑꯄꯥꯏꯕ ꯑꯃ ꯍꯦꯛꯇ ꯊꯣꯛ ꯂꯤꯠꯁꯤꯟꯈꯤꯕꯅꯤ ꯆꯥꯕ ꯂꯣꯏꯔꯒ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯊꯣꯡꯗꯣ ꯍꯥꯡꯕꯤꯒꯦ ꯇꯧꯕꯗꯨ ꯃꯊꯟꯇ ꯍꯥꯡꯖꯗꯨꯅ ꯀꯥꯈꯠꯈꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯅꯤꯡꯗ ꯇꯣꯡꯕꯗꯨ ꯉꯁꯤꯗꯤ ꯄꯦꯁꯦꯟꯖꯔ ꯁꯤꯠꯇ ꯑꯣꯏꯅ ꯇꯣꯡꯈꯤꯕꯗꯨꯗ ꯉꯛꯄ ꯐꯥꯎꯔꯕꯁꯨ ꯀꯨꯏꯊꯗꯅ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯑꯗꯨꯃꯛ ꯊꯧꯈ꯭ꯔꯦ ꯂꯝꯕꯤꯗ ꯋꯥꯔꯤ ꯑꯃꯠꯇꯁꯨ ꯁꯥꯟꯅꯗꯦ ꯇꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯆꯞ ꯌꯨꯡꯅ ꯐꯝꯅꯩ ꯑꯣꯐꯤꯁ ꯍꯦꯛ ꯌꯧꯕꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯍꯩꯅꯁꯨ ꯌꯦꯡꯉꯝꯗ ꯊꯨꯅ ꯆꯪꯈꯤ ꯀꯩꯐꯥꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯆꯟꯅꯨꯄꯤꯕꯨ ꯑꯃꯨꯛ ꯀꯣꯂꯦꯖꯇ ꯊꯤꯟꯕꯤꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯃꯍꯨꯠ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯤꯐꯇ ꯀꯥꯈꯠꯂꯛꯂꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯕ ꯔꯨꯝꯗꯨꯒꯤ ꯊꯣꯡꯗ ꯑꯍꯨꯝꯂꯛ ꯅꯣꯛ ꯇꯧꯏ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯅꯨꯄꯥ ꯃꯁꯥ ꯃꯎ ꯐꯕ ꯑꯃ ꯊꯣꯛꯂꯛꯏ ꯀꯩꯐꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯅꯨꯡꯗ ꯆꯪꯈꯤ ꯃꯥꯅ ꯅꯨꯄꯥ ꯑꯗꯨꯒ ꯂꯦꯞꯃꯤꯟꯅꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯅꯤꯡꯗꯒꯤ ꯐꯣꯇꯣ ꯅꯝꯍꯧꯏ ꯌꯥꯡꯒꯣꯏꯁꯅꯥ ꯐꯥꯏꯜ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯂꯣꯏꯔꯒ ꯐꯝꯅ ꯇꯤꯡꯂꯤ ꯌꯥꯡꯗꯤꯔꯤ ꯐꯝꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯦꯜ ꯑꯃ ꯂꯥꯛꯄꯗꯨꯗ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ ꯐꯣꯇꯣ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯅꯨꯄꯥꯗꯨꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯔꯛꯇꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯔꯀꯥꯟꯗ ꯄꯥꯏꯔꯛꯏ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯃꯈꯥꯗ ꯃꯌꯥꯝ ꯐꯝꯃꯝꯗ ꯂꯩ ꯀꯩ ꯍꯥꯏꯒꯦ ꯃꯦꯗꯥꯝ
ꯑꯗꯨꯒ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤꯅ ꯀꯩꯒꯤ ꯁꯥꯏꯂꯦꯟ ꯊꯝꯕꯒꯤ ꯈꯪꯍꯧꯗꯕꯅꯤ ꯑꯊꯨ ꯑꯀꯥꯏꯁꯦ ꯀꯃꯥꯏꯅ ꯅꯪꯗꯧꯔꯤꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯒꯤ ꯀꯦꯕꯤꯟꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯐꯣꯟ ꯑꯗꯨ ꯀꯛꯈ꯭ꯔꯦ ꯀꯩꯐꯥ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯇꯣꯏꯅꯣꯁꯨ ꯍꯪꯉꯨꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯀꯥꯈꯠꯂꯛꯂꯤ ꯑꯇꯣꯞꯄ ꯁ꯭ꯇꯥꯐꯁꯨ ꯊꯦꯡꯅꯩ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯍꯧꯅ ꯁꯥꯅꯤ ꯃꯗꯨ ꯗ꯭ꯔꯥꯏꯚꯔ ꯃꯥꯅ ꯑꯣꯐꯤꯁꯔꯒꯤ ꯅꯨꯄꯥ ꯑꯣꯏꯔꯒꯕꯨ ꯍꯥꯏꯅ ꯅꯣꯛꯅꯕꯒꯤ ꯃꯤꯅꯣꯛꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯩꯐꯥ ꯉꯁꯤꯗꯤ ꯍꯩꯅꯗꯕ ꯐꯥꯎꯏ ꯊꯨꯅ ꯂꯥꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯀꯦꯕꯤꯟ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯤ ꯃꯅꯨꯡꯗꯒꯤ ꯆꯪꯉꯣ ꯀꯩꯐꯥ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ ꯀꯥꯏꯗ ꯆꯠꯀꯗꯕ ꯂꯩꯒꯦ ꯃꯦꯗꯥꯝ ꯌꯥꯡꯒꯣꯏꯁꯅ ꯂꯦꯞꯇꯣꯞꯇꯨ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯜꯂꯤ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯐꯣꯇꯣꯗꯨ ꯎꯕꯗ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯀꯩꯐꯥ ꯂꯥꯜꯂꯤ ꯂꯥꯟꯗꯦ ꯍꯥꯏꯅꯁꯨ ꯁꯦꯡꯗꯣꯛꯂꯛꯇꯦ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯌꯥꯡꯒꯣꯏꯁꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯌꯦꯡꯁꯤꯟꯕ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯗꯨꯅꯤ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯑꯩꯒꯤ ꯃꯤꯔꯥꯡ ꯃꯍꯨꯝꯒꯨꯝꯂꯕ ꯄꯨꯟꯁꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯏꯃꯥꯟꯅꯕ ꯑꯃꯅ ꯀꯩꯐꯥꯒꯤ ꯋꯥꯗꯨ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯦ ꯌꯥꯡꯒꯣꯏꯁꯅꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯆꯠꯄꯗ ꯑꯩꯅ ꯊꯤꯡꯗꯦ ꯑꯗꯨꯕꯨ ꯑꯩ ꯈꯪꯂꯦ ꯃꯦꯗꯥꯝ ꯌꯥꯡꯒꯣꯏꯁꯅꯥ ꯅꯨꯄꯥꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯀꯩꯐꯥꯁꯨ ꯊꯣꯛꯂꯝꯗꯥꯏꯗꯨꯗ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈꯤ ꯌꯥꯡꯒꯣꯏꯁꯅꯥ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩ ꯃꯇꯝꯅꯤ BBAꯒꯤ ꯑꯍꯥꯟꯕ ꯆꯍꯤꯗꯨꯅꯤ ꯃꯌꯨꯝꯗꯒꯤ ꯂꯥꯞꯊꯣꯛꯂꯛꯄꯁꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯑꯃꯠꯇ ꯂꯥꯏꯟ ꯄꯨꯜꯂꯝꯗ꯭ꯔꯦ ꯈꯔ ꯑꯃꯅ ꯖꯦꯅꯔꯦꯜ ꯂꯥꯏꯟ ꯈꯔ ꯑꯃꯅ ꯃꯦꯗꯤꯀꯦꯜ ꯂꯣꯝꯗ ꯈꯔ ꯑꯃꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯧꯈꯤꯕꯁꯨ ꯌꯥꯎꯅꯔꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯔꯝꯗꯦ ꯍꯣꯁꯇꯦꯜ ꯔꯨꯝ ꯑꯗꯨꯗ ꯁꯣ ꯍꯥꯡꯗꯨꯅ ꯃꯩ ꯊꯥꯟꯗꯨꯅ ꯆꯪꯂꯛꯏ ꯃꯤ 3 ꯂꯩꯒꯗꯕ ꯀꯥꯅꯤ ꯑꯃꯗꯤ ꯍꯥꯟꯅ ꯃꯤ ꯂꯩꯔꯝꯕꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯅ ꯂꯩꯔꯝꯂꯤ ꯊꯧꯅꯥ ꯃꯄꯥꯗ ꯊꯥꯔꯤꯕ ꯕꯦꯠꯇꯨꯒꯤ ꯅꯝꯕꯔꯗꯨꯒ ꯃꯥꯒꯤ ꯅꯝꯕꯔꯗꯨꯒ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯄꯣꯠ ꯃꯆꯩꯗꯨ ꯅꯥꯀꯟ ꯑꯃꯗ ꯊꯝꯂꯒ ꯐꯃꯨꯡꯗꯨ ꯍꯥꯟꯅ ꯁꯦꯝꯖꯤꯜꯂꯤ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯃ ꯊꯥꯖꯤꯜꯂꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯇꯦꯕꯜ ꯆꯧꯀ꯭ꯔꯤꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯔꯨꯝꯃꯦꯠ ꯑꯣꯏꯒꯗꯕꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯃꯅꯤ ꯅꯣꯛꯇꯨꯅ ꯆꯪꯉꯛꯄꯗꯨ ꯑꯃꯗꯤ ꯂꯒꯦꯖ ꯑꯃꯁꯨ ꯂꯣꯏꯅꯔꯛꯂꯤ ꯑꯃꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨ ꯑꯣꯏꯔꯝꯂꯅꯤ ꯌꯥꯡꯒꯣꯏꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯑꯅꯧꯕ ꯂꯥꯛꯄ ꯑꯗꯨꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯉꯁꯤꯇ ꯂꯥꯛꯏꯔꯣ ꯑꯩꯁꯨꯅꯦ ꯑꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯌꯥꯡꯒꯣꯏꯁꯅꯥꯅ ꯑꯃꯨꯛ ꯌꯥꯡꯒꯣꯏꯁꯅꯥ ꯀꯧꯏ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯗꯨꯒ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯒꯤꯅ ꯁꯟꯙ꯭ꯌꯥ ꯀꯧꯏ ꯃꯥꯒꯤꯅ ꯃꯂꯥꯁꯅꯥ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯎꯔꯤꯄꯣꯛꯇꯩꯅꯤ ꯑꯗꯣ ꯅꯪꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯅ ꯅꯒꯥꯃꯄꯥꯜꯗꯩ ꯑꯗꯣ ꯅꯣꯏ ꯑꯅꯤꯁꯨ BBA ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯇꯧꯗꯣꯏꯅꯤ ꯃꯂꯥꯁꯅꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯌꯥꯡꯒꯣꯏꯁꯅꯥ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯗꯣꯛꯏ ꯁꯟꯙ꯭ꯌꯥꯒꯗꯤ ꯌꯥꯝꯅ ꯆꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯌꯥꯡꯒꯣꯏꯁꯅꯥ ꯑꯗꯨꯕꯨ ꯃꯂꯥꯁꯅꯥꯒ ꯃꯥꯒꯗꯤ ꯀꯥ ꯍꯦꯟꯅ ꯇꯣꯔꯣꯠ ꯈꯣꯟꯗꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯆꯥꯛꯆꯥ ꯌꯨꯊꯛ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯝꯃꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯥꯔꯇꯤ ꯆꯠꯄ ꯕꯥꯔꯗ ꯆꯠꯄꯅ ꯃꯂꯥꯁꯅꯥ ꯃꯥꯒꯤ ꯃꯆꯠ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯀꯣꯂꯦꯖꯇ ꯂꯥꯛꯍꯧꯗ꯭ꯔꯒ ꯍꯜꯂꯛꯄꯗ ꯂꯩꯔꯝꯗꯕ ꯀꯣꯏꯕ ꯆꯠꯂꯨꯏ ꯍꯥꯏꯅ ꯍꯜꯂꯛꯄꯁꯨ ꯀꯌꯥꯅꯤ ꯅꯨꯄꯥꯁꯨ ꯃꯈꯜ ꯌꯥꯝꯅ ꯂꯣꯏꯅꯕ ꯖꯥꯠ ꯃꯥꯟꯅꯕ ꯑꯣꯏꯕ ꯑꯣꯏꯗꯕ ꯀꯌꯥꯅꯤ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯨꯕ ꯑꯣꯏꯔꯗꯤ ꯃꯐꯩ ꯃꯗꯨꯁꯨ ꯑꯣꯏꯗꯦ ꯃꯕꯨꯡ ꯊꯣꯛꯄꯅꯤ ꯈꯔ ꯍꯥꯏꯖꯟ ꯂꯩꯀꯥꯏꯒꯤ ꯃꯤꯅꯤ ꯈꯔ ꯍꯥꯏꯖꯟ ꯐꯅꯌꯥꯝꯗꯤ ꯌꯥꯝꯂꯤ ꯃꯥꯒꯤ ꯑꯦꯛꯁꯀ꯭ꯌꯨꯖꯁꯤꯡ ꯑꯁꯤ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗꯒꯤ ꯀꯣꯂꯦꯖꯀꯤ ꯇꯣꯞ ꯁ꯭ꯇꯨꯗꯦꯟ ꯃꯔꯛꯇ ꯌꯥꯎꯕ ꯑꯃ ꯌꯥꯎꯔꯝꯕꯁꯤꯅꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯉꯛꯅꯔꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯄꯥꯅ ꯁꯟꯙ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯉꯁꯤꯁꯨ ꯀꯣꯂꯦꯖ ꯂꯥꯛꯍꯧꯗ꯭ꯔꯤꯗꯣ ꯀꯔꯣꯝ ꯆꯠꯂꯝꯗꯣꯏꯅꯣ ꯈꯪꯗꯦꯗ ꯃꯂꯥꯁꯅꯥ ꯃꯣꯏ ꯐꯦꯃꯤꯂꯤꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯥꯏꯗꯩ ꯅꯨꯡꯉꯥꯏꯕꯅꯣꯍꯦ ꯃꯄꯥꯅꯅꯦ 24/7 ꯌꯨ ꯉꯥꯎꯔ ꯂꯩꯕꯅꯤ ꯃꯃꯥꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯅꯣꯝꯃꯨꯔꯒ ꯍꯜꯂꯛꯑꯒꯅꯦ ꯆꯥ ꯕꯣꯔꯥꯒꯤ ꯍꯣꯇꯦꯜ ꯐꯝꯕꯅꯤ ꯃꯕꯨꯡꯗꯨꯁꯨ ꯑꯦꯗꯤꯛꯅꯤ ꯍꯥꯏ ꯃꯆꯦ ꯍꯜꯂꯛꯄꯤ ꯑꯃꯁꯨ ꯂꯩꯕꯅꯤ ꯃꯤꯒꯤ ꯑꯇꯣꯟꯕꯤ ꯑꯣꯏꯔꯨꯔꯕ ꯌꯥꯡꯒꯣꯏꯁꯅꯥ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯃꯂꯥꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯨ ꯑꯥꯗ ꯀꯣꯅꯔꯗ ꯂꯥꯏꯔꯤꯛ ꯑꯃꯒ ꯐꯝꯃꯤ ꯅꯨꯄꯥꯁꯦ ꯑꯁꯤꯅꯦ ꯃꯂꯥꯁꯅꯥꯒ ꯀꯣꯏꯅꯩ ꯍꯥꯏꯕ ꯇꯣꯞꯄꯔꯗꯣ ꯀꯩꯐꯥ ꯀꯧꯕꯅꯤ ꯃꯣꯡꯍꯥꯗ ꯇꯞꯈ꯭ꯔꯕ ꯃꯂꯥꯁꯅꯥꯅꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯨꯔꯒꯅꯦ ꯒ꯭ꯌꯥꯟ ꯇꯥꯕꯁꯤꯗ ꯂꯩꯁꯤꯟꯗꯣꯏꯅꯦꯅ ꯑꯗꯣ ꯃꯂꯥꯁꯅꯥꯗꯤ ꯉꯝꯁꯨ ꯉꯝꯈꯤꯅꯤꯗ
ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯥꯏꯔꯛꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯃꯤꯠꯌꯦꯡꯗꯨ ꯊꯝꯂꯨꯏ꯫ ꯉꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯎꯕ ꯑꯣꯏꯔꯕꯁꯨ ꯃꯇꯝ ꯀꯨꯏꯅ ꯎꯈ꯭ꯔꯕꯒꯨꯝ ꯃꯍꯥꯛ ꯈꯜꯂꯤ꯫